Isu mahusagumna June 18 gi thoram Manipur gi tongan mafam dagi lakpa miyamna athaubusingi khubamda leisu katuna pangthokli loina apunbagi saktam ngakani amadi apunbagi saktam kaiba yaru haiba wafam masi amukka hanna session handuna ngasisu matam adu thokiba thodokshing adu ningsing laga Manipuri ngamphai kaiba yaru haiba wafam masi amukka hena chessin bagi mami tari Thaudok aduda makai kya dagi miyoi kya na haunarubu tawdana tholoktuna irei pak iram namgi ngamkhai kaiba yaroi haibagi asugumlaba achepa wakhallonda Imphal mayol tinduna khongjung kya sangsankhi lonena thawai tharokpa pamudana ngamkhai gi damakta tuan ma khongjung changchalakpada makhoi taraga nipan laikhide lonena makhoi taraga nipan asigi mathakta tuan ma miyoi kya amasu sokpadagi Haujiksu numit adubu ningsing laga asokpa adubu kauthok laga Manipur gi damak imaleba gi damak makhoyen laukhiba thodang adugi damakta masa mathanda chauthoksuba kya amasu leiri matamduda akhoi June 19 numisida makhoina lava bullet kapkhibla tet chagya season direct bullet ngatane adu matamduda lava bullet keno kaptre boy July 23 dai de khara kapum male sokpa se ai keno da rims hospital da tha maga numi marini chapcha lairamne adagi ai thabakta operation ama tauki aduga faiganda taugi sigina sidaisu machet am lokhoki thabakte ma faigande ma ar hujuna ningjon da moina habdo splinter machet se 21 gum lai hai kunma thoi lai buche koina doctor da lokhoki bida kai ge hai hangba kanda 21 na sum mafam sida yen in hen mangani lairasu kaisu thudu kai ba lai ti hai gi dagi mai torga jubo adum 21 du lairi aina laibak thiba haigadra 2012 sidai se kidney fail oire na khange ko se doctor ai history hange kamai to for ai diabetes leite bp leite adu moina nang kai tawi pain killer bu yam sa gi leibra kamai to hang baganda osmaina madi to gi belai moina exact aduna oili makti haide to bu pain killer season na base kra kidney da kra effect lai hai moina doctor ha adu ai se 2012 da transplant di tawjare June 18 gi numit asidi taseng na hairakanda ngasi phawda amuka nauna ninjangba matamda aikoida angakpa ama oina isona injal bira akanda tholak pra haibasi kaimkanda ju he wakhanda phawba lai mi je heta angakpa phangna kano tor kanjida akoina samu mokhong yo kanjida ipg ji mai tha gi tor kanjida samu mokhong dam thargumse keno rom doin chata ji governor mamang doin tharu ji na adubaina hongra kan ipg pai na tor kanji uribo om sai sidagi ekta mija moju ipg sa asaba paira la kanjida hekta roi bi da keno rom ji da la eba thomjale adi mayam ji khut khada kaulare mayam thokbyo to ekta mi ji masing khangam dabida governor mamang da ipg mai tha ga dabne habagi posida khoi ji la kanjida kaisi gi kaisam pat gi thongkhong yo bu matam ji da kaisam thonglom deichu kwa ka thelom deichu tanja ji da timing chap chana mi jing ji roi bi de heta moigi ifiji saraga paiba de hekta lt post king dana adegi pung thang ga tor kan numisida lae
ꯃꯇꯝꯗꯨꯗ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯕꯨ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤꯁꯨ ꯊꯧꯅꯥ ꯍꯟꯕ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯉꯝꯈꯩꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯅꯔꯛꯄ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯃꯇꯝ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ NSN ꯑꯥꯏꯑꯦꯝꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯂꯣꯏꯗ꯭ꯔꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯩꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯁꯨ ꯑꯍꯣꯡꯕ ꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯁꯨ NSNꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯁꯐꯤꯌꯥꯗꯤ ꯂꯩꯇꯦ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯐꯝꯅꯤ ꯂꯣꯏ ꯀꯦꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯆꯦꯟꯖꯦꯁꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯎꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯔꯝꯗꯝꯒꯤꯅꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯑꯃ ꯆꯪꯕ꯭ꯔꯥꯅ ꯈꯜꯂꯦ ꯖꯨꯟ 19 ꯊꯣꯛꯄ ꯄꯥꯝꯗꯦ ꯃꯤꯟꯁ ꯁꯤ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ ꯑꯁꯤ ꯑꯅꯥꯁꯤ ꯀꯅꯥꯁꯨ ꯄꯥꯝꯄꯣꯟꯇꯦ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯏꯔꯝꯗꯝꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯊꯣꯛꯄꯒꯤ ꯀꯥꯟꯅꯕꯁꯨ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯖꯨꯟ 19 ꯍꯦꯛ ꯂꯥꯛꯄꯗ ꯋꯥꯈꯜ ꯁꯣꯛꯑꯝꯗ꯭ꯔꯒꯗꯤ ꯐꯒꯗꯕꯅꯤ ꯀꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯈꯟꯕꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯖꯕꯗ ꯀꯤꯗꯅꯤꯒꯁꯤ ꯐꯦꯜ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯥꯏ ꯋꯥꯈꯜꯗꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯋꯥꯅꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯑꯃ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯎꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯦ ꯄꯋꯥꯔ ꯑꯃꯅꯤ ꯈꯔ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯦ ꯍꯥꯏꯗꯤ ꯃꯤꯟꯁ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅꯤ ꯁꯣꯛꯑꯒ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯒ ꯂꯩꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗ ꯂꯩꯕꯥꯛꯀꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯧꯗꯤ ꯇꯧꯅꯤꯡꯉꯒ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯄꯦꯟꯗꯕ ꯈꯔꯗꯤ ꯂꯩ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯁꯤ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯖꯨꯟ 19 ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯤꯅꯒ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯑꯣꯅꯔ ꯇꯧꯕꯤꯕ ꯑꯗꯩ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯋꯥꯈꯜꯁꯤꯗ ꯍꯦꯟꯅ ꯌꯥꯎꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃꯗꯤꯀꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀꯩꯅꯣ ꯏꯅꯣꯠ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯂꯝꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯊꯧꯕ 19 ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯄ꯭ꯔꯤꯁꯇꯣꯛꯀꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯤ ꯀꯔꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯣꯔ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯅꯔꯀꯥꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯖꯨꯟ 18ꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ ꯇꯧꯕꯇꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯇꯝꯗꯨꯗ ꯄꯥꯜꯂꯝꯕꯁꯨ BJP ꯁꯔꯀꯥꯔꯅꯤ NDA ꯒꯣꯔꯃꯦꯟꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ BJP ꯁꯔꯀꯥꯔꯅꯤ ꯑꯗꯨꯕꯨ BJPꯒꯤ ꯒꯣꯔꯃꯦꯟꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯑꯀꯤꯕ ꯐꯥꯎꯋꯦ ꯖꯨꯟ 18ꯒꯨꯝꯕ ꯑꯃꯨꯛ ꯂꯥꯛꯑꯗ꯭ꯔꯥ ꯅꯥꯒꯥ ꯁꯤꯁꯐꯤꯌꯥꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯖꯨꯟ 18ꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯣ ꯊꯣꯛꯍꯟꯅꯤꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤ ꯀꯩꯅꯣꯁꯤ ꯋꯥꯔꯤꯁꯤ ꯌꯥꯎꯗꯕꯤꯗ ꯅꯥꯒꯥꯒꯤ ꯄꯤꯁ ꯇꯣꯛꯇ ꯃꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯅꯥꯒꯥꯂꯦꯟ ꯈꯛꯀꯤ ꯁꯥꯟꯅꯖꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯖꯨꯟ 18ꯒꯨꯝꯕꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯤ 19 ꯅꯠꯇꯦ ꯃꯤ ꯂꯤꯁꯤꯡ ꯀꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯤꯌꯥꯝꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯅꯥꯀꯣꯡ ꯌꯧꯅ ꯈꯪꯕꯤꯔꯀꯥꯟꯗ ꯇꯥꯕꯤꯔꯀꯥꯟꯗ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯉꯝꯗꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯄꯤꯔꯀꯥꯟꯗ ꯅꯥꯒꯥꯒꯤ ꯁꯥꯟꯇꯤ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯊꯝꯖꯒꯦ
June 19기 थौदोगसी नुमित थाना लेरि मखै कावबो ngamroi थौदोग अमनि लोरेना सही खुदिंगी पांथोकलिबा नुमित असिबु निंसिंबगी थोरम मसिना लाकदौरिबा मिरोल सिंगदा मणिपुरगी अपुनबगी सक्तम सागतनबगी वखलोन पीबदा अचो मतिंग मदि पांगदौरि अमरोमदा मैलेनबा सिंगसु मणिपुरगी मियामना खल्लिबा वखलोन सिंग असिगी मतुंग इना मणिपुरी ngमखै काइदनबा अमदि अपुनबगी सक्तम काइदनबगीदमक्ता तोंगानबा अखन्नबा थोरांग अमगा सेमीबगी तंगाइ फदबदि लेरि नत्रगदि जून 18 दगी हेना साथीबा मदुरगी हेना चावबा इहो अमा हरक लोय हानिंगाइ लैति हाइबसि मतम मदुदा यावरुबा खोंजों लोय सिंगी मथक्ता हौजो हौजिक लैरिबा मियामना ngangaduna लैरिबा वाफम अमनि लोरेना लेंगाक नामदि तोंगान तोंगानबा मैलेनबा सिंगना ngमखैगी वाथोक अमदि अपुनबगी सक्तम काइदनबगी तमक्ता थौरांग अमा अथुबा मतमदा लौखटपगी तंगाइ फदबा लेरि कैमरा पर्सन पी बोगोलन परमजरीबा आई खेतमयु प्रेमचांद इंपैक्ट न्यूज़ केक्रुपाट